Meecham Meeyam Ngakpa Ngamloidaba Oirabadi Central Force shing Manipur Da Leibiranu haina Coordinating Committee on Manipur Integrity Cocomi phongdorakli. Cocomi thadorakpa cherol amana hai hauzik chin narco terrorist singna sugnugi Meecham Meeyam da bomb amadi 81 mortar cell yauna akan mamongda landarakliba ase Central Force matik chana leiriba mafamni. Central Force ki mitmangda kuki militant singna Meecham Meeyam da akan mamongda landarakpa haibase kuki militant singda Central Force na moral amadi physical support pidi takpani. Maite volunteer singna masa-masagi khul ngakchabada Central Force singna athingba piba haibase nakal namategi mityengni masida Central lengakna tumina yengduna leiba haibase miyamna khangduna leiba ngamlaktaba yai. Meecham Meeyam Ngakpagi thodang laudraba Central Force sing khudakta state asidagi hankigadabani chin narco terrorist singna Meecham Meeyam da landaraktuna Meecham Meeyam gi punsi amadi lanthum ngakpagi thabak khudakta hauzik leiriba lengak asina laugadabani. Kuki militant sing ga chatnariba su abrogate toduna illegal oiba nongmai amadi bomb sing ase khudakta lokhatgadabani. State lengakna su gi ground rules thugairiba Kuki militant singa chatnariba su ase tofam thoktre. Suda leiriba Kuki militant singna chin kuki narco terrorist singa khutsam naduna Maite Meeyam da landarakliba ase malemgi Meeyamna mayek singna khangna unaraba wafamni. India lengakna Manipur ase masagi state amani haina khallabade state lengakna su agreement handokpagi khongthang asida India lengakna sogatfam thoktabra lega ngapigani leibak amagi citizen sing ngak sen ba haibase lengaki mathong natabra adubu state asidadi India lengakna masagi citizen sing ngak sen bagi mahutta illegal immigrants sing haibadi chinkuki narco terrorist sing amadi sugi ground rules thugaiduna Meecham Meeyam hatliba kuki militant singda phongna physical amadi moral support tawbagi mami chawna tari. State asigi security advisor amadi Director General of Police DGP Matik Chadre Matik Chaba security advisor amadi DGP athuba matamda sinduna Meeyam gi punsi amadi lanthum ngakpi senbibagi thodang logadabani hainasu cherol asina makhatari.